अहानबदा मरुइबा पाउ हौकिबा ऑगस्ट 6 तगी कोकोमीना मणिपुर लेंगाकपु सोशल बॉयकॉट तौदुना लाकपदु ngasiदगी हंदोखरे कोकोमी की टीम गा सीएम बिरेन गा उनादुना एनआरसी यावना मरुइबा वफमसिंगदा वाखनखरे मतम कुइना लंबी सेंबी दबदगी नेशनल हाईवे 37 इम्फाल जिरी लंबी मतम कक्तना थिंगजिनखरे गाड़ी चथोक चसिन याहनखिद्रे कुकी खुन सिंगना कोइसिनुना लैरिबा यारिपोक नोंग्ब्रामदगी स्टेट फोर्स लौथोकपा यारोय हाइना पुलिस की कैम्प की गेटा खुंजा सिंगना फमजिनदुना खोंजंग जंगसिनखरे अमदी रेलिप कैम्प सिंगल लैरिबा स्कूल अमदी कॉलेज महाइरोय सिंगी फॉर्म फिलअप तौबदा फी लौररोय हाइना एजुकेशन मिनिस्टर ना SSUM दा थाजबा पिरकले हाइना SSUM की प्रेसिडेंट ना फोंदोखरे मयाम खुरुमजरी नॉर्थ ईस्ट विंडोना संदोक्चबा नुमिदांगी मणिपुरी पाउ मीटिंग ताबिरिबा सिंगबु सुरबला माइरेम्बमना तराम ओक्चरी हौजिक मियामदा पाउ मुचा खाइना पिजरी मे अहुमदगी हौरखिबा इरांग असिदा लमदम असिगी मियामना मणिपुर लेंगा की मथक्ता पेंदबा कया लैरकपदगी मियामगा लोइनना कोकोमीना लेंगा की मथक्ता सोशल बॉयकॉट तौरखिबा अदु ngasiदगी हंदोखरे चीफ मिनिस्टर की ऑफिस तगी कोकोमी की मिहुत सिंगदा चेबाउ थरक्तुना हौजिक थोकलिबा इरांग असिगी मतांगदा अमदी नेशनल रजिस्टर ऑफ सिटीजन NRC अमसुंग रेलिफ कैम्पता लैरिबा मियोय सिंगी मतांगदा CM गा उनादुना अकुपा वरी सानरगनी हाइना कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमी की कन्वेनर जितेंद्र निंगोंबना फोंदोरखरे ngasi lamfelda USM gi office ta pangthokhiba paugi mifam amada phongdokhibani wafam asi phongdokladuna Jitendra na hai hauzik thokliba irang asida kokomina achoba thodang kaya lauduna lakli madugi manungda August 6 ta Manipur lengak na tawriba thawong thausil kaya asi pendabadagi Manipur miyam gi apamba du yenglaga Manipur lengak pu social boycott tawre haina laukthokibani madugi madung tarakpada Manipur lengak ki thabak thoram sing kupna yengsinaba October 10 da Manipur da leiriba CSO singi luchingba kaya ga Manipur University da closed door meeting ama pangthoktuna miyam gi mot laubada social boycott asi handokpana chumgani haiba wafam sing fongdoklamki haina mahakna makha takhi Manipur government ki makai degi koi da invitation nam khak lai ari bi invitation sine ari ba invitation sira mo koi lo lai ba wafam si lai ba National Register of Citizenship samna NRC have say masi amu karamna athuba matam implement tawnu kono matam da kokomi na section ba ya ba aduga government na section min ya report mayam da matang pan biri aduga resettlement of displaced and affected person haidana hujik kokomi na tongan mapum da dolai thabi ki area da tangjing ki area da napat ki area da leimukong ki area da sero ki area da section level jaga sing sta amu kena satisfy woni na ba komang section na ba gida mukta madu khanena magi idea am su bibiri aduga atopa mana hujuk waliba atopa leiba issue mayama fur leiba fur masel gi manakta leiba ekoi hujuk sik tongan ba kana gumba XYZ kana ka gumba kharana koi ta hoidaba khara sum tawra ko masina maram modana koi furup sing manakta kitang ngai do leise masik mo mayam sing worka da invitation ma bibiri kusina maram oidana leiba social ekoi gi man ko komina ekoi gi man ko government social boycott to se koi asigi chidigi koi handoksare Matam kuina lambi sembi dabadagi National Highway 37 Imphal Jiri lambi matam kaktana tingjin khrei National Highway 37 gi nak eta tariba langjing achoba patsoi Yurembam amasung kaithel manbi fawba lamdam madongi miyam lambi da tholaktuna chathok chasin tawriba gari sing thatuna gari amata lambi aduda chathan gidrei lambi thingba aduda saruk yakibi langjing achoba maira paibi lupki publicity secretary namoizam sumatina fongdorakpada matam kuina dagi lambi asi sembi naba mari leinava singi mafamda haizakiba adu ngasi fawba Manipur lenga ki maikai dagi thabak oina onthok piraktaba amadi hauzik konthaujam AC gi MLA su oibada natana health and family welfare amasung IPR gi minister fawba lambi asida chathok chasin tawribani lambi asi matam kuina
ꯁꯦꯝꯕꯤꯗꯕ ꯃꯔꯝꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕꯗ ꯅꯠꯇꯅ ꯂꯝꯕꯤ ꯑꯁꯤꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯈꯤꯗꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯄꯥꯠꯁꯣꯏ ꯑꯦꯁꯤꯒꯤ MLA ꯂꯝꯁꯥꯡ ꯑꯦꯁꯤꯒꯤ MLA ꯑꯃꯗꯤ ꯀꯣꯟꯊꯧꯖꯝ ꯑꯦꯁꯤꯒꯤ MLA ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ngasi ban tawjariba mafam asi lamjing chawbagi maira paibi koi nupi singni akoi matam kya dagi sigi lambi je sembiyo na koi sarkar da haijagi basu laire aduga ngarang hanjo khabar da hapkhrabane lambi thingani lambi semdragadi na ado ngasi bau sarkar dagi akoi respond mo phangde lambi sidagi phulwai phul maya ama tawdana koi ana ye dagi accident thokpa maya ama suyaw khrabani koila asaiba du he udi bhawa koi lamjing gi amadi akoi kalap ki naharon jing khusam naraga koila so he putharti bhawa matam kaktana akan ma khongjang jangjang gani aduga hayeng ju hangji su matam je khoi arepa khoi thamjaroi adu makhata na lambi je thingbagi khoi khongjang jangjang gani si lambi je khoi complain am tore mamang da su lambi su yam thing tore du police mu na mu tanghaire mu masi bo do loi sanbi dreba si suramba company ju chengre do khoi na energy side sel da chalaga complain to wa chappa matam da su officer je sin to ko sin to dana ji su mizoram gi officer am nong pare ma unabagi su khoi payment lo ngai leina re do sambi je sembagi plan je sahi mani ji kanam ta semina lambi ji pai ji leite do chaliba satra ri lai kai leba mi mata funjina laiba ngamdre laina makha loi pokleba kanada kari haira kamai semga duno bisi je sigi asumba lambi je media su mateng pangbiro do leiba mai bel sinasu leiba wa nam su popina bisi media chati tang sinbiro gadi tam ngai ga ne khanje lambi semdri bokti khoi si lambi thingme khongjal ji khoi changjal lage na sapchana mai bel khoi puram na lepe duna si lambi ji dira semdri bokti matam sat pagi ona thingage na lepna re अमरोमदा ngasi ayuktagi hauduna National Highway 37 Imphal Jiri lambi thingbagi khongjang sangsin khiba adugi makha chatharakpa oina hauzik numidang fawba ban sagatpa singna gari chathok chasin tawbada thingbagi khongjang henna kansin khibaga loinana maru oiba khaktam chathanki ban sagatpa mioi singna maru oiba thabak thoram ana layeng water supply electricity amadi media singidi athingba asidagi komthokuna chathanki atai atopa gari singdi khamlaga mamai leiduna halanki Imphal East District ki manung chanba Andro Assembly Constituency na konba Yadipok Nongbrang khunda khungak na ba thamliba police commando sing lenga nga lokthok na ba honarakliba thawangbu yaning daba fongdok tuna ngasi Nongbrang khungi khunja singna state force lairiba kem adugi gate mamang da famjin duna lambi thatuna thamkhrei Panbayai chahi asigi me ahum dagi hauduna Kuki narco terrorist singna maitai furupta chatharakpa lan asigi chaitheng fangduna mioi kaya masa masa gi khun thadoktuna mafam kaya da hangliba relief camp singda changjafam lauduna lainaruraba matung khunna du state force ki CDO thawal ki team ahum mafam aduda thamduna khunja sing mayum da hanjalaktuna lainari marak asida ikhang khangauduna nongbrang khunda thamliba commando gi team ahum lauthokna ba laingakna hotnare haiba paw ama fangbadagi ngasi maikai adumgi khunja singna hongdaruba tawduna state force lauthokpa yaroi haiduna akan ba khongjang changsen kibani ngasigi khongjang aduda saruk yakibi maira paibi luchingbi amana fongdorakpada nongbrang khun asigi akoi bada kilometer ama fawba lapnadana kamuching bongba khulen Lengak lona chingba kuki khun singna koisilaga leiba maitai khunni irang asina maram oiduna khunja sing mipaina duna leiringai cherak asida khunja singa puna loina duna khun ngakminariba CDO team ahumbu lengakna kari pendaba nungaitaba leibadagi no state force mafam asidagi lauthoknaba hotnariba si yamna pende yaningde haiki khun asidagi state force lauthokiba yaroi lauthokige hairabasu Imphal East gi oirabasu atopa mahut ama tharaktre fawba hana leiriba team asi lauthokiba yaroi haina SP Thawal amadi lainga ki pukning chingsilakli karigumba khunja singi apamba si tabidana lauthokiba tarabadi makha tana akan bakhongjang kaya changsingani hainasu fongdoki ngasi ma aikoi gi nongbang khun kuki area na koisalaga leiba khul ahum marina kilometer ama phadana kuki gi khunjingina koisalaga leiba nongbang khul asida CDO team ahum khakang khunja singji ngakpi na ba lakpa aduga khunja singji ga loina na ngasi mi paidana leiriba khunja sing asibu CDO team raiba ngang jingjiga akoi praja jingjiga ngasi khun ngangmi na dana leiba jida sarkar na kari nungai taba leiba gino nongbang khunda leiriba CDO team ahum asi lokthongna na ba torpaje tawbiganu aduga anakpada kilometer ama phabana te ngasi kuki gi pakai village adegi bungba khulen
adagi kamuching hariba khunching asina inak nangna kilometer ama phadana leba jaga sida ngasi state force sing je lokthok pi lokthok khiba taragadi praja sing kamaina legani ngasi asuki matik mi paina na leriba praja sing asidabu hena awaba sarkana pibiganu Relief Camp Ladiba Mahairoi Singh College Singh da form fill up tawbada sel lobire free oidre haina social media da viral oirakiba amadi exam tharamdana toklam gadaba Mahairoi Singh issue Socialist Student Union of Manipur SSUM na meeting changbaga loinana Mahairoi loop asina ngasi Education Minister ga unaduna Relief Camp Ladiba College Mahairoi Singh da natana school gi Mahairoi Singh su free ohenba haina yanare athubada Education Department order ama thoklagani hairakle haina SSUM gi president 𝐂𝐸𝐯𝐬 ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏ ꯈꯔ ꯌꯥꯎꯅ SSUM ꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯒꯤ ꯀ꯭ꯋꯥꯇꯔꯗ ꯎꯅꯈꯤ ꯎꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ SSUM ꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯌꯥꯏꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯃꯍꯩꯔꯣꯏ ꯀꯌꯥ ꯋꯥꯅ ꯂꯩꯔꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯅ ꯀꯣꯂꯦꯖꯀꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯗ ꯁꯦꯜ ꯆꯞ ꯆꯥꯅ ꯂꯧꯔꯦ ꯐ꯭ꯔꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯂꯨꯞ ꯑꯁꯤꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯈꯤ ꯐꯣꯔꯝ ꯐꯤꯜ ꯑꯞꯀꯤ ꯁꯦꯜ ꯂꯧꯈ꯭ꯔꯕ ꯑꯃꯗꯤ ꯐꯣꯔꯝ ꯐꯤꯜ ꯑꯞꯀꯤ ꯁꯦꯜ ꯂꯩꯇꯕꯅ ꯇꯧꯗꯅ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯌꯥꯎꯅ ꯂꯨꯞ ꯑꯁꯤꯅ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯒ ꯉꯁꯤ ꯎꯅꯗꯨꯅ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯋꯥꯐꯝ ꯄꯨꯊꯣꯛꯈꯤ ꯃꯗꯨꯗ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯟꯕꯤꯗꯨꯅ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯀꯣꯛꯍꯜꯂꯒꯅꯤ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗ ꯅꯠꯇꯅ SSUMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯟꯅ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯈ꯭ꯔꯕ ꯁꯦꯟꯐꯝꯁꯤꯡ ꯍꯟꯗꯣꯛꯍꯟꯅꯕ ꯑꯃꯗꯤ ꯀꯣꯂꯦꯖ ꯃꯍꯩꯔꯣꯏꯗ ꯅꯠꯇꯅ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯗ ꯑꯃꯗꯤ ꯐꯤ ꯂꯧꯕꯅ ꯆꯤꯡꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯐ꯭ꯔꯤ ꯑꯣꯏꯍꯟꯅꯕ ꯋꯥꯐꯝ ꯄꯨꯈꯠꯄꯗ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯅ ꯌꯥꯕꯤꯗꯨꯅ ꯑꯊꯨꯕꯗ ꯂꯩꯉꯥꯛꯀꯤ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯂꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯟꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯄꯤꯔꯛꯄ ꯑꯁꯤꯗ SSUMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯇꯥꯅ ꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯇ ꯂꯥꯏꯔꯕ ꯑꯋꯥꯕ ꯅꯪꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯀꯣꯛꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯃꯁꯤꯗ ꯃꯤꯌꯥꯝꯅꯁꯨ SSUMꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯍꯥꯏꯈꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯂꯧꯔꯤꯕ ꯐꯣꯔꯝ ꯐꯤꯜ ꯑꯞꯀꯤ ꯐꯤꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯇꯉꯥꯏ ꯐꯗꯅ ꯑꯦꯛꯖꯥꯝ ꯇꯧꯒꯅꯤ ꯑꯃꯗꯤ ꯂꯥꯛꯀꯗꯧꯔꯤꯕ 10-12ꯀꯤ ꯑꯦꯛꯖꯥꯝꯁꯤꯡꯁꯤꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯕ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯐꯤ ꯑꯦꯛꯖꯥꯝ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯕꯤꯔꯛꯏ ꯑꯣꯔꯗꯔ ꯑꯁꯤ ꯉꯁꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯁꯨ ꯄꯤꯕꯤꯔꯛꯏ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯕꯨ ꯁꯣꯁꯤꯌꯦꯂꯤꯁꯠ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯈꯥ ꯇꯥꯅꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯈꯨꯟꯅꯥꯏꯁꯤꯒꯤꯗꯃꯛ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯧꯈꯠꯂꯛꯀꯅꯤ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯑꯁꯦꯡꯕ ꯑꯃꯗꯤ ꯑꯆꯨꯝꯕ ꯊꯤꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯄꯤꯕꯗ ꯃꯦꯗꯤꯌꯥꯒꯤ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯩ ꯆꯥꯎꯈꯠꯄꯒꯤ ꯊꯥꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯡꯈꯠꯂꯛꯇꯨꯅ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯤꯛꯂꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯁꯤꯗ ꯏ ꯄꯥꯎ ꯂꯣꯏꯅ ꯐꯪꯂꯕꯁꯨ ꯌꯥꯍꯧꯔꯛꯄ ꯃꯇꯝꯗ ꯄꯥꯎꯆꯦ ꯄꯥꯕꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯍꯟꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ Health and Family Welfare amasung Information and Public Relation Minister Dr. Sapam Ranjana Fongdokre wafam asi North Ewo sida leiba Hotel Imphal gi Sangai Hall da ngasi pangthokiba Manipuri lon da fongba pauche Manipur News launch tawbagi thoramda fongdokibani thoram aduda Editors Guild Manipur EGM gi President Khogendra Khomdram All Manipur Working Journalists Union Amju gi President Bijoy Kakting Tabam yauna tongan tongan ba pauche amadi electronic media singi editor sing amadi lining Sanamahi Temple Board ki Member Secretary Maisnam Sivadata Luang amasung Saknai Raba Sumang Lela Artist Sagrakpam Hemandasu Saruk Yaki Minister Dr. Ranjana Hai Print Amadi Electronic Media na Society ama Community ama Chawkhatnaba hotnabada achoba thodang kya lauri sinpham asida thabak tawriba mioi singna achumba paw khaktama fongnaba hotnasi miyamda mipainingai oiba confirm tadriba paw fongbagi chatnabi asi toklasi manipura thogliba issue sing asi tongan tongan by state sing amadi miyamda khanganaba hotnabada English newspaper puthokpa maru oi tongan tongan ba hiram kya gi matangda data collect tawduna puthokpada miyamda yamna kanaba oigani media gi kuthangda piba awareness asina miyambu athubada wakal tahanba khangba ngami hainasu fongdoki most important thing as a newspaper is the fact finding facts so don't report of the otherwise anything can happen to the society guide the society the type of society is coming but I don't have the newspaper along with print almost electronic media rules it's all me out lina I'm cautious when I'm challenging a profession in media personal it's also not humble but not all the young facts take over not jumibra landra but the way I'm not checksum not over I don't know challenging of a profession also
ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤ ꯃꯄꯥꯟꯂꯣꯝꯗ ꯄꯥꯕ ꯈꯪꯗꯕ ꯀꯩꯅꯣ ꯇꯧꯕ ꯈꯪꯗꯕ ꯀꯩꯅꯣꯁꯤꯗ ꯏꯪꯂꯤꯁꯇꯨꯅ ꯃꯤꯗꯤꯌꯝ ꯑꯃ ꯑꯣꯏꯔꯒ ꯐꯦꯛꯁ ꯑꯦꯟ ꯐꯤꯒꯔꯁꯇꯁꯨ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯑꯃ ꯌꯥꯝꯅ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣर्ड की मेंबर सेक्रेटरी माइस्ताम सिबत लुवांगना हाई मणिपुर न्यूज हाइबा असि कुमजा लिसिंग मगा चमापन मार्फुगी अदुवाइदा यामना ममिंग चलंबा लमदम असिगी इंग्लिश पाउचे अमनी अदुबु मतम खरा लेपलुरबा मतुंग पाउचे असिबु अमुक नंहोंगना हिंगत हनबा खोंगथांग पाइखलकलिबा असिमक लाइबक फाबनी हाइखे 시በ기 저와 아줌마기나 먹다 하와이 파워 타기 저와도 아하리고 레키라와 아이디 무만 파워 마우선 프레젠트니 파워 시밍다 저널리스트 와라 아이고기 야마 एक्सक्लूसिव 와 아두가 레바키 아이파르기 토르 우토르파 어 폼바도 모기웨싱 더 피바 마나기 비헤니니 그러나 포시시 아무버제나 더우도 되게 야무 아라나이 토신 더링아이스다 우리 양바 더모 더모기 팀체모 라이 we tamu projen hoy we tamu saru soy smash man ga lai gani adu we vai ta na bi ho ai tamu projen ai yo se na je tamu smash man to ga di kamai to sige imu mu gi just apoi mu lo se mu kala do di pa mi se ate ke tena ki hai ru ta tamu sara ro ko ga di siba mana to we ga di bai to su ai na mai to na tamu to si omu to ri ba pa si he na sum ba gi na to le pa yam da dum ba yam thong na le na Bagaimana berpau, pengen nambah dan berpau siapa, review. Maitai Thapalonda Tha Kudingi Putokadaba, Lining Thau Sanamahi Mapau, Poinu Thagi Oina, Haying Kongbal Ufong Yumpam the Laiba, Ima Lemerel Sidebi Amadi, Lining Thau Sanamahida, Tony Zaduna, Fong Kraba Matung. Ngasi Poinu Nonga Panba Nimita, Lining Thau Sanamahi Mapau Asi, Yumthong Kudinda Yohananaba, Nungzu Nungsa Kaktana Pauche Puraba, Manipur Hawker Association Amadi, LSTB ga Kutsam Naduna, Taudang Lomina Cray. Ngasi ayu angan bada mapau puba jezai kusina bagi achamba thauram ama pangthokre thauram aduda LSTB gi member secretary maisnam sibada luwang na fongdo kibada haujik thokliba apun bagi saktam amadi yelhau furu kanna bagi lan asina yelhau mi singna ipa ipu gi khongul li bagi akan ba ihau ama laktuna liklam likul thiba horakle asigumba mikup asida LSTB na lining tausana mahi mapau asina Laidai Bakni Haina Riba Lamda Masida Maitai Thapalongi Thasat Singh da Afafata Ira Thoni Singh Yengsin Handuna Yek Salaitaret Yelhau Furup Singh Khongpham Jetna Leminaduna Mapangal Kanba Furup Ama Oinabigi Pandamda Thabak Asi Paikhatpani Haike LSTB gi Vice President Vidyapati Senjamna Mapa Puba Chezai Asi Tha Kudingi Yumthong Kudingda Yohanana Bahotnabada Awaba Oini Khalambadu Nungzu Nungsa Khaktana Miyamda Nungtigi Pauche Yohaliba Manipur Hawker Association na Purupsigi Khanduna Kathokpaga Loinana Thaudang Lobirapagi Damak Ngamkhai Leitana Thagatfa Fongdoki Thauram aduda LSTB gi Senior Member 𝐾𝐲𝐸 Loisang Manga gi Thopuroi Amadi Manipur Hawker Association gi President 𝐊𝐴𝐳 Secretary 𝐿 Surjit Thaupuba Kayana Saruk Yaki Nisana Lakhatuna Laikha Taduna Lairiba Kunai Amada Handak Manipur Lengakna Manipur Liquor Prohibition Act 1991 Laukthoktuna Manipurda Fongna yu yonba yu sungba yu pusilakpa yahankiba asina lamdam siki mayamda hena sathiba saktam ama lakhalagani haina Manipur International Youth Center MIYC na fongdorakli MIYC ki coordinator T Parizana media da thadorakpa chirol amana hai thawong asidi lengang asina nisa thingani haiduna paikhatliba thabak thawong singa tayonai lengang asina sel fangani haibagi damak natraga miyoi khujo kharagi senjau tanabagi damak miyambu nisa gi ipakta langthaduna laikha tahalaka dauri Manipur lengang na lamdamasi ki ima event singi nisa Tingnabagi damak changchinduna lakiba khongjang sing adugi wahan thok lengak sina khangkhidre submatagi chahida lupa crore chatruk-tagi satret fawba income lakani angam athok sakti leiba miyoi khara khakna yugi karbar asida kanaba khudong chaba fangani haiba asida paduna thabak chacharakli barat lengakna nisa tingnabagi damaktani haiduna Nasa Mukta Bharat Paikhatli Manipur Lengakna Waron Drug Campaign Chathari aduga Nisa Pumna Maki Makok Oiriba Nisa Ningthau Yubudi Karigi Fongna Yonba Yahalibano Haina MIYC na Hangli Yugi Nisa Asi Fongna Yonba Yanabagidamak Nisa Gi Karbar Tauba Senjau Taliba Nisa Saba Natragana Sending Khaktabu Yenglaga Sagatliba Lairik Haiba Saba
सिदो इंटेलेक्चुअल खरा खकी वा तारगा मणिपुर लेंगाकना थबक तौरक्पा अचुंबा नते हाइरी चेरोलसना हाई मणिपुर लेंगाकना मणिपुर लिकर प्रोहिबिशन एक्ट 1991 बु डिसेंबर 3 इंग लिसिंग अनिगा सुपना कुलहुमदोइदा लाउथोकले हाइदुना नोटिफिकेशन थोकिबा असि स्टेट कैबिनेट खक्तन लौकिबा वारेपनि वाफम असि मणिपुर लेजिस्लेटिव असेंबली दा पुखतुना पास तौदुना वारेप ओइना लौकिबसु नते लमदम असि पिकलबा मिसिंग यामजद्रबा निसाना लाखतलबा निसा चाबसिंग यामा लैबा लैबाक अमनि पोपी थाबा ड्रग की फैक्ट्री क्या लिंगबा नार्को टेररिज्म की खम थेंगना अकीबा चैथेंग फंगलबा लमदम अमनि मालेम की लेबाक सिंह मनुंगदा ड्रग की सेंटर ओइरिबा गोल्डन ट्रायंगल मेक्सिको कोलंबिया निकारागुआ लेबाक सिंह मनुंगदा मणिपुर लमदमसु यावरकली इंडिया की मनुंगदा मणिपुरना यू थकपदा अहुम सुबे स्टेट अमा ओइरि हाइना नेशनल ड्रग डिपेंडेंट ट्रीटमेंट सेंटर NDDTC अमदि All India Institute of Medical Sciences (AIIMS) New Delhi na puthokpa report magnitude of substance use in India 2019 na hairi aduga amuk National Family Health Survey 2015 ge report na Manipur na youth thakpa gi chang asi apunba missing gi chada 52.6% oidi aduga nupi na youth thakpa gi chang su chada 6.1% chang da wangkhalakli drug heroin number 4 chabadasu Manipur na lairiba na ha sing gi apunba gi chada 34% oirakli asumna tungi yumbirol orakadoriba yumbirel kiana lepkang kangduna manglakliba hingna punsi lomlakli haina MYIC na phongdorakli tha asigi tara manga dagi hauduna kunthra phawba tayol ani chupna Free OPD consultation ki thoram ama 𝐶𝐸 Hospital and Research Institute Private Limited na sinduna 𝐶𝐸 Hospital Langol amadi 𝐶𝐸 Urban OPD kaisampata pangthoklagani haina 𝐶𝐸 Hospital ki chairman cum managing director Dr. Palin Khundongbam na haikrei ngasi Langol leiba 𝐶𝐸 Hospital Auditorium Hall da pangthokiba paugi mifam amada wafam asi phongdokladuna Dr. Palin hai Manipur da haukiba me ahum dagi hauduna thoklibe irang asina awaba taraba singi yengduna free OPD consultation ki program asi pangthokpani free OPD consultation ki program asida makhal punamaki laina layong sing yengani masida miyamna hena khudong chanaba mobile number 9007900794 natraga 9611609611 asida call tawduna pau phobirau amadi layenggadaba numit aduda laktuna yengbibasu yagani hainasu Dr. Palina phongdoki 𝐶𝐸 Hospital na 38 years parakpa loinana aduga lairiba Manipur gi object lairiba upheaval situation sida akoina hafta anigi rather 16 days haftare 16 days gi free OPD consultation tram gadi hobjagani masigi maruina akoi mayamda khanganingdana tawjabani object lairiba situation sida akoisu socially responsible organization amoina haiba posi maruina khanjabani tarik taramagadi horaga December gi tarik 13 bausi akoi free consultation OPD gi consultation tawni clinical department khuding makta ayu pung 8 dagina pung 3 bhawba OPD ki span je spread out togani Manipur da private museum sing semgatpada lamyan ba ama oiramba laikijaba People's Museum 𝐶𝐤𝐯 gi founder secretary cum director Mayanglangbam Gaurachandra gi chahi 68 suba mapok numit niksing thoram ngasi People's Museum 𝐶𝐤𝐯 gi celebration committee na sinduna library and information center 𝐶𝐤𝐯 gi mipun sangda pangthokhrei thoram aduda Department of Art and Culture Government of Manipur gi commissioner M Joina athoiba mithung 𝐶𝐤𝐯 AC gi former MLA Y Surachandra na thoram mapu loinana 𝐶𝐤𝐯 Municipal Council gi caretaker chairperson and Sanjit Kumar Art and Culture Department Government of Manipur ke Dinamani State Museum Imphal gi curator M Minaksi second MR gi CEO Victoria Yengkhom amadi Professor M Ase Kumar former head of department clinical psychology RIMS na akhanaba mithung sing oina saruk yaki thoram adugi manung chana laikhijaba Mayanglangbam Gaurachandra gi photo da laisu katuna amadi laikhijaba gi mafam da ikai khumnabu utuna tinkiba miya maduna minute ani tumina leptuna awaba phongdoki loinana laikhijaba lamyan ba Mayanglangbam Gaurachandra na hinglingai matamda Manipur gi art and culture gi lamda lawramba thodang singbu singtha duna mahakna manglamba manglan adu miyam pumnamakta mangfaung na ba hotna minasi haiba wafam sing phongdok naki mana tahu thabo
ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯃꯥꯡꯗ ꯎꯔꯒ ꯃꯗꯨꯃꯛꯅ ꯁꯣꯁꯥꯏꯇꯤꯁꯤꯗ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯥꯟꯅꯕ ꯄꯤꯗꯃꯛ ꯂꯩꯍꯧꯔꯒꯗꯤ ꯃꯥꯒꯤ ꯊꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯔꯒ ꯂꯩꯕ ꯃꯥꯅ ꯊꯝꯕꯤꯔꯝꯂꯤꯕ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯁꯃꯥꯖꯗ ꯀꯠꯊꯣꯛꯑꯝꯃꯕ ꯀꯂꯦꯛꯁꯟ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯖꯥꯔꯚ ꯇꯧꯕ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯆꯥꯅ ꯊꯝꯕꯤꯔꯒ ꯉꯁꯥꯏꯒꯤ ꯄꯤꯄꯜ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤ ꯍꯥꯟꯅ ꯂꯩꯕ ꯑꯁꯤ ꯑꯁꯤꯗꯒꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯑꯒ ꯍꯤꯡꯒꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯆꯧꯕ ꯗꯥꯏꯇꯅꯤ ꯁꯔꯀꯥꯔꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗ ꯇꯝꯕꯤꯔꯦ ꯄ꯭ꯔꯣꯖꯦꯛ ꯁꯥꯔꯒ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯊꯥꯔꯒ ꯃꯗꯨꯒꯤ ꯒ꯭ꯔꯥꯟ ꯕꯤꯜꯗꯤꯡ ꯒ꯭ꯔꯥꯟ ꯈꯪꯗꯦ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯗꯦꯕꯂꯞꯃꯦꯟꯒꯤ ꯈꯪꯗꯦ ꯃꯌꯥꯝꯁꯤ ꯇꯧꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦ ओजा सनाजाउबा मेमोरियल ट्रस्ट सिंदुना लाइरिक येंबम लेकाइद लैबा ओजा सनाजाउबा मेमोरियल कम्प्लेक्स लैखिद्रबा ओजा सनाजाउबगी 13रक सुबा निंगसिंग कुमोन की थौरम पांगथोखरे थौरम अदुदा ओजा सनाजाउबा मेमोरियल ट्रस्ट की मैनेजिंग ट्रस्टी एस बुबोल ना हाई लैखिद्रबा ओजा असिना लमदम असिदा सिंथाबा याबा थबक कया मणिपुर की दमकता कथोकपिरंबा अमदी नॉर्थ ईस्ट रीजन की मपुंग ओइबा थौदांग कया चौखटमिननबगी पुनसिनबगी मानब खुनाय अमगिदमक थौदांग लंबिरंबा कया असि नॉर्थ ईस्ट की स्टेट खुदिमकना महाकपु इकाय खुमनबा अमदि मिनुंगसि उतली ओजाना तौबिरंबा थबक कया इरंबा कया असिना महाकपु इंस्टीट्यूट अमनि हाइना सिंथाबा याय महिरोय ओइरिंगैगी मतमदा कदोमदा हयेंगी मणिपुर हाइबा आर्टिकल इरगा लाखिबा अदुना ओजाना लैखिद्रबा इंकुमजा लिसिंगनिगा मापनगी मतम असिदसु आर्टिकल मयाम अमा इरमदुना सिरमदाय फावबा महिरोय ओइरिंगैदगी थोनखिबा ममिंग फावबा इरगा चटखिबा ओजा अमनी मणिपुरदा खुंदामिनरिबा फुरोप 53-53 हिंगमिनरिबा असिदा युमफम ओइरगा इखिबा आर्टिकल अमनी मसिगी मरक्ता ओजा असिना मणिपुर की पास्ट एंड प्रेजेंट की वॉल्यूम कया पुथोक्तुना मियामदा खुदोल तंबिरमी मसिदा नतना रेफरेंस लौनरिबा इंटरनेशनल की थाकता आर्टिकल कया इदुना थंबिरंबा ओजा अमखकनी The Creative Judiciary 1985, Gambhir Singh the Prince who rooted Burmese 1990, Human Rights Commission 1992, Confrontation between the media and the government 1890, The Problem of Illegal Massive Alliance in Northeast India 1983, Nehru on Decolonization 1989, NLM Other Terrorism 1995 na chingba lairik chani gi mathakta panbada loiba nairaroidaba lairik kya thambirami hainasu mahakna makha tana phongdoki ओजा सनाजाउबगी मफमदा आइकल लेका तंबगी थौरमसी तरागा मैरक सुबनी हतक्की थौदोक असिमदी ओजागी पुनसीदा ओजाना पोकपदगिना सिबा पावबदा तौगिबा वखल्लोन मजागी लैखिबा मयामदुगी मनुंदा ख्वाइदगी सेथेंग पिबा थौदोक अमखक ओइबनिना फॉर्मल फंक्शन मयाम ताइज फमदना कोतना वांगांग बखोपगी थौरमदुमदी कोई कालसी अदुगा ओजाबु नुसिजो मयामगी आइकल लेका तंबगी थौरमसुं पांथोनसी हाइदना ओजागी तारा मरि सुबा आइकल लेका तंबगी थौरमसे पांथोक चलनी मणिपुर गी इदमता कथोकपिरमलबा अदुगा नॉर्थ ईस्ट रीजन की मकुंगोइबा थौदांग अखोय पुनसिनबगी साखतमिनबगी मानबगी खुनाय अमगी दमकता मरुइबा थौदांग लौबिरंबा ओजा सनाजाउबनी हाइना लौजगे जिरिबोन अपुनबा मैरा पाइबी लुपना सिंदुना जिरिबोम हाइला कांदीदा मार्फुमरी सुबा नुपिला निंगसिंग नुमित के थौरम ngarang लाइस्रम खुंदा लैबा मार्फुमरी सुबा नुपिला नुमित के थौरम थौगल मरुप याइफा संगलेन की ऑडिटोरियम दा पांगथोखरे थौरम अदुदा यूसीएम की प्रेसिडेंट कोंथौजम जॉयचंद्र इप्सा की वाइस प्रेसिडेंट खुराइजम अथौबा KIL की सेक्रेटरी समजे चाबा मेमचा बिमोला शर्मा थोंगाक लाइरेंबी मसाइकोल सेमगत छगतपा नुपी लुप की युमनाम कामलिनी थौगल मरुप जिरिबोन की प्रेसिडेंट नेप्रम मानिंद्रो अमदी मणिपुर साहित्य परिषद असम की वाइस प्रेसिडेंट कोइजम सपोनचु थौरम अदुदा सरुक याखी थौरम अदुगा मरी लेना इप्सा की वाइस प्रेसिडेंट खुराइजम अथौबना हाई हंदक जिरिबोंदा पांगथोकलिबा नुपी लान की थौरम असी हेना मपुंग फानबा होटनबदा आसाम गवर्नमेंट की माइकैदगी जनरल हॉलिडे अमा लाउथोकपा चुमगनी मदु ओइरबदी ngasi थौरम असिबु यावबा ngamdriba ima singna यावबा ngamduna मपुंग फाना थौरम असी पांगथोकपा ngamgani नुपी लानदा लौखिबा माइतै नुपी की थौना लिंगजेन असी मालेमदा अंगकपनी मखोइगी मथौना मरिंगजेल मालेमदा लैरिबा मिपुंग खुदिंगमकना इकाय खुमनबा उलहनबा मरु ओइ हाइनासु फोंगदोखि 1939 की दिसंबर की तरह निजोइदा इमाम अपदु लेकरवी वाले मतमदुदगी मणिपुरी खुनाइदा पॉलिटिकल अमदी इकोनॉमिक रिफॉर्मेशन दा हैदि लेनाकोन अमदी सेमिनो के
Maintain your peace in the Manipuri Kunaya. I want to know British Loyal, Mayota, Yoga, but I call you peace in Sir, Malayi, Lupi Kunaya, quite even a guy from Wilma, Ikai Kunava, quite even one Kunai, I call you Kunai. Taru Khongnang Youth Organization 𝐃𝐄𝐲 amadi taru khongnang maira paipilup thobal khetwilekai taru khongnang na sinduna ngarang numidang manipur gi puwari da sanagi mayek na iduna lehuragadaba marfumari suba nupila ningsing thorongga loidana layoi khraba thongna phabi ima singgi mafamda haikat laikat tamkhrei Social and Cultural Development Center SOCDEC Wangjing na susinduna marfumari suba nupila ningsing thoram ngarang numidang Wangjing irawat lamkhai da pangthokhrei thoram maduda Wangjing lamdik maira paibi arambai unit 3 amadi Moredagi lanjenarakuna Wangjing Kadompokpi Sports Complex da lairiba miyamna saruk yaki thoram maduda layoi khrabi ima singi mafamda maira amadi haikat laikat tamki thobal khetri laikai taru khongnang community hall da pangthokiba haikat laikat tambagi thoram aduda saruk yakiba 𝐃𝐄𝐲 gi advisor Puyam Ranjit na hai Manipur gi puwari da luraba tangka kaya da amadi British ki colonial matamda inkumja lising amaga chamapan supna mari amadi lising amaga chamapan kunthra mapan da ima event singna lamda masigi amadi tungi mirol singi damakta laukiba singtha bagi loiba nairoi da ba thodang sing adubu ikai kumna ba utpada amadi makoi ki macha masu singni haibada chokthok sei lamda masigi puwari da sanagi mayekna iduna lehuraga da ba ima singi thodang asibu tungi mirol singda khangan ba mathau tai athaubi ima singi macha masu oiriba aikhoisu makoigumna thongna leminasi makoina ngaklamba amadi kanbiramba ima leiba ki damakta ninghanaba tawduna ngakminasi hainasu Puyam Ranjana miyamda appeal tawki Manipur ki puwari ki tangka kyada luraba tangka kyada British ki colonial rinda 1904 amasung 1939 ki matamda ima IBN mayamna Manipur ki puwari ki tangka kyada makoina logyo responsible adugi ima IBN amasung masa masu oiriba aikoi youth singna Kulaga, irai pakia maluraba tangka kyada aikoina ngasigi observation IT4 subanu pilangi kumona sida aikoina ngasi pangthok jabani yama sengaragadi ngasigi tungi miron gidamak yanglen seru hoigudaba irai pak iram damcha horot liba kunai asigi damak ngasigi nupilangi imai bel kyaduna lekhiba thona ado ngasina parao ina tamaga ngasi kunai asida adugulaba irai pak asida kudung thiba kyada ngakthoknaba amasung aikoi leiri haiba taknaba adugumba Kongjang ado miyam na khung na bai damakta ngasi taru khunang gi organization amachung apunu mara pabi luk ani pulaga paugel uina pijanagi thorom pangthuk jabni Manipur da maru oina tampak lamda chahi asigi me ahum dagi matungda ngapigani me ahum gi matungda yamna khudong cha da befiba mamada lairi khunekta insin ba manba proxy war season aduna tampaki mathakta chatharakli Manipur mache taba pamba kangbu kharana tampak nasu masa ngak thokchana ba amadi Maramdamgi apun basaktam kanaba khutta khulai paiduna khungak pamiyoi kaya thoraktuna lanthegnari haina Manipur Maitai Pangan Welfare Organization MMWO na fongdorakli MMWO gi president Boboy Korimayumna media da thadorakpa chirolamana hai tathariba lana sida maram oiraga miyoi kaya masagi mayumda masagi makhunda leiba ngamdaduna relief camp kaya da changjafam lauduna lairi mipung khudingmak sel thungi phibam su angakpa fangna awaba oiri asigumba leiba ki chiraba tanfam asida lalakta senkhai thungkhai gi awaba chaitheng miyam da piba chumloi maram khangdana mamangda amukta oiramdaba mawongda laikai da hotel pan dukan fawba khaktaba makai senkhai thungkhai gi polam ama mayok nari tangai fadana ana layengi lamda miyamda hidak fanghaliba pharmacy kharadi senkhai thungkhai gi polam puba ngamdre dukan thonglon jarege haiduna thonglon ba pharmacy kya amasu imphal dagi haido khiba tampa ke atai district singda mayok nari hairi Boboy Korimayumna chirol asena hai phibam masida miyam ge amadi leiba ki phibam khangdana sel khaibana maru oiba pandam oiduna miyamda polum piriba kanano masak muna khangdoksi makoi bu miyamna afaba pautak piraga gyan tahansi maru oina sel khaibada khuchau thariba kangbu asi chathariba lan asida tasenga thawai thaba pamudaba makai lan yauriba kangbu de amatabu yauba thengnadri makoi di miyamna pirakpa Pimal khara angamba chara matek charaga yeknaba thengaduna lairi hairi sel khaireba kangbu asina landi yaw daba phongmei chabi kangbuna khuchau thaduna laire leibak miyam wari makoina tawriba thabak asina miyamda kari sokhan gene haiba khanthaba ngamdaba khanglaba su thokliba lana sigi khudong chaba maramna sel khomjinduna lantum lepsin bana hena maru oi khanba kangbu asiri miyamna faraga para tambi batangai fade haike
Assam Manipuri Maira Paibi Apun Baluk Ampal na Sinduna Marfumari Suba Nupila Numit ki Ningsing Thoram Ngarang Assam gi Udarbonda Leiba Block Auditorium Hall da Pangthokre Thoram aduda Udarbon AC gi MLA Mihir Kanti Som Ampal gi President Beni Mishra Amsu gi President Ngasepam Sanahal MYFA gi President Thangjam Brozena Chingba Miyoi Singna Dai Safam ki Mithung Singna Wafong Piraba Matungda Mifam na Lauki ba Warep Singh Ampal gi advisor Seram Herazit na Fongdoki Warep Singh adudi Ampal General Secretary oina Bijoya Singh habu khan kre Manipura thokliba Kangluk ki Irang asi athugo matamda loisinaba mari leinaba singda taksinba loidana athugo matamda santi purakna hotnaba Ampal gi ming asi ngarang dagi all Assam Manipuri Maira Paibi Apun Balup Ampal AAMMPAL haina khangnaba Manipuri loan bo Assam lenga ki associate official loan ohenna bagi damak akan bakhongjang changsinba amadi Ampal gi unit singda affiliation certificate January da bithok pa haibasi asini ngarang gi mifam adu da punna Maira Paibi unit Karamga Joypur Mangolpur Labok Palarbon Chandrapur Banskandi Taurang Laikai Rongpur Madugram Moinarbon Badurgor Pangram Bandor Brobondor Zaraltala Gurmar Jalalpur Jango Laikai Ching Laikai Lamargram Salipur na Chingbadagi Ima Singh Puna Miyoi Chonga Mungna Saruk Yaki Nina main kata mana, aku nak kali saya berkait. Mata tu kalau nulis itu na, apa proses lah. Ukri atau balang di residensi jumlah di mana atau apa? Ukri kembali lah. Aduh kan, itu mereka lah residensi tu harap tu beriwan. Aduh ni cakap pada, aku di tahun ini tu, ada terbangan ni. Lipas itu mereka pada ham dengan proses di pilihan. Ani sudah. Ini kalau sahaja pengundi awam kita bang proses lagi sebelum bila. Wali kaya macam disanksi kata. Masih ni kaya tu. Aku sudah dibilang kita bang sem sahaja. Dibilang ini itu di sudah gimana boleh berhenti kapan aku boleh bilang. Laka tu aku sudah dibilang ni. Mana boleh dari berhenti kapan nanti. Hari itu terjadi hari itu mana pihak mana ini ikut apa. Mana yang mereka tu mau sekolah. Barang dengan CSD, aku kita malu ya, aku tu menteri nama. Barang ni, mana kita tahu lewa. Tentu mereka akan terlalu masih. Lalu jangan kita ikut awalnya lagi dipilas. Hauzik mau gimarak tak na atin break amat lominasi. Touch the pinnacles of success for your children. Get enrolled to one of the finest schools in Northeast India, 𝐶𝐞𝐰𝐬 School. Excellence in education. Years of trusted diagnostic service, Babina Diagnostics. Diabetes ko loy na hinglibasing tamagi manungda control to bangamlay. Urea creatinine wangbasu tamagi manungda hantabang ngamlay. Kung hamanungay tibasu numit mga nigi manungda fahan bangamlay.
piles saibadi nungsan nabasu chamada chama fahanba ngamle cholesterol wangba numit kunida normal oiba ngamle BP wangbasu tha amagi manungda normal oiba ngamle fatty liver oibasu tha amagi manungda fagat hanba ngamle pumnamak natural oiba hidak makhalna laing jabani hakchangda sokadaba side effect amata laite makhata na hidak chabagi mathausu tararoi hena kuma parogidamak ngasi Clemson Birau Diabetes Hospital Soibam Leikai Ayampali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Breaking matong da mayam butaram nokchiri IRE Wangjingda hangdokliba Relief Student Residential Camp da laidiba mahairoi singidamak ningtham khudol oina blanket amasung tangai fadana changba chana thaknaba polam sing mateng pikhrei khudol sing ado puja ilangbam IAS na luchingduna Book Club Imphal na mahairoi singidamak IRE Wangjingi Principal Dr. N. Rajiv Kumar Singha gi kuthangda pikibani Manipur lengang lanjanaraktuna tha taret lairaklaba mahairoi singidamak hangdokliba Student Relief Camp asigidamak yengsin binabasu pukning changsilakli Lilong Thobal Municipal Council Ward number 5 ki caretaker councillor IBMcha amasung mahaki nupa Madani Alina aranba semtin sanjanba warep kaya lauduna caretaker chairperson oiribasi lauthoklaga niyom chumna anauba ama khangadabani amadi aranba tawriba miyoi ani asigi mathakta lengakna matik chaba chairak pidragadi akan makhongjang kaya changsilagani haina caretaker councillor singna lenga ki mafamda khangalakli ngarang nungthil Lilongda paumi singa unabagi thoram amada caretaker councillor singi mahut siladuna ward number 3 ki caretaker councillor Azmal Nisana haikibani paumi singa unabadu da caretaker councillor sing ward number 1 gi Imran Ahmad ward number 3 gi Azmal Nisa ward number 4 gi Islu Rahman ward number 6 ki Abdul Barik amasung ward number 7 gi MD Abdul Kalam su saruk yakhe Azmal Nisana haiki Lilong Thobal Municipal Council asigi caretaker councillor oina laidiba caretaker councillor 5 mangabu blank paper da sign to holaga aranba warep mayam ama isilaga lengakta submit tawduna caretaker chairperson oina lengakna hablakiba ward number 5 ki caretaker councillor IBM jagi order kakthatlaga niyom chumna anoba caretaker chairperson ama khanbiyo councillor singi sign komlaga aranba warep kya taksilamba IBM ja amasung mahaki mapuroiba Madani Ali anibu lengakna atugo matamda matik chaba chairak pibiyu haiki mahakna makhatana hai caretaker councillor mangana supuna khudek piduna mahut ki commissioner da IBM jana thajaliba application adu chana hanbiganu haina hanna haijakibasu leire caretaker councillor singi sign khomlaga lana warep isinduna oidaba tawriba miyoi singa sibo matik chaba chairak pidrabadi amadi lengangna athugo matamda niyom chumna nupi caretaker chairperson ama khandrabadi akan bakhongjang changsilagani hainasu lenga ki mathakta wafam kya phongdorakle Lilong Thobal Municipal Council asigi caretaker councillor oina lairiba caretaker councillor mangabu blank paper da sign tawhallaga aranba warep mayam amal isilaga government da submit tawsilaga caretaker chairperson oina sarkarna hablakiba caretaker councillor IBMcha 1/5 ki order kakthlaga niyom chumna anoba caretaker chairperson amar khanbiu amadi councillor singi sign khomlaga aranba warep yai tahsil lamba BMcha caretaker councillor amasung magi nupa Madani Ali anibu sarkarna athu matamda matik chaba chairak pibiu haijari lana warep isallaga oidaba tawiba miyosing asibu matik chaba chairak kidrabadi amadi sarkarna athu matamda niyom chumna nupi female caretaker chairperson ama hanbidrabadi akan ba khongjel kya chansilagani haibuna laiba sarkar asida wakachari May ahum dagi thokliba irang asina maramoiduna mayum makai laijadraba miyoi singna lanjenaduna lairiba Jiribam Vidyanagar Sports Complex ta hangliba relief camp ta lairiba awaba taraba miyoi singda Unique Society Dibong Jiribam gi 3 lakh suba foundation dega mari lainana awaba taraba miyoi singda kambal amadi chana thaknabagi potlam sing yenthokhrei pochai yenthokpagi thoramaduga mari lainana Unique Society Dibong Jiribam gi member Dasyana High Unique Society High organization asi Jiribam district ta laidiba laikai ki dama khanduna kumja lising ani ga 38 ki December 12 da lingkhat ki bani chahi khudingi matam go chana ba pochai sing miyam da mating pangduna lakli loinana organization asi gi taruk suba mapo kumo numit asi ga mari lainana khanghaudana thokiba irang asina maram moiraga mayum leijadraba miyoi singna lanjenarakuna laidiba relief camp asida ngamjaba mating khara pangna ba hotna jabani haiki
सही खुदी अखोइना मतेंग तौदुना दुम लाई ममांग सही हौबिबा फाउंडेशन डे सिंगदसु अखोइना चिकदोंग लेकाइदा लेबा चिल्ड्रन होम अनि को अदगी मथंग मथंग कोविड मतमदना अखोइना कोविड लेना na naraba imungsing waraba imungsing da koina ngamjaba mateng matam ni sum tawi kumsi asi ngasi foundation day lakpasida taruk suba foundation day obasida koina si bidanagar jilibam da leini ba hoji me hum dagi ha tare nipan chansal ba hoji thoi ba koigi tangdule ta kam khangdaba ki amadi koi mitei ti ga thogi ba lan lak marak asida koina hamain tawna lepham ताबदगी यदि थागोना रिहेबिलिटेशन सिगी अखोई केम असिदा हाइतारे को मयामगी दमकता थमिबसिदा लागिबा करि मंगमजबा खरा कोइना ngasiसे खुदोल तमजगेना लाक्सबनी इंडिया की प्राइम मिनिस्टर नरेंद्र मोदी ने मियाम की चौकत थौरांगी स्कीम कया पाइखटलिबसिंग 𝐂𝐤𝐯𝐬 यौना ngамलिब्रा हाइना येंगबा खोंगचत की सरुक अमा ओइना मणिपुरदसु येंगसिन खोंगचत असि लेंगा की लोइसंग कया की मिहुतसिंगना तोंगान बा सब डिवीजन कयादा कोइना चतुना येंगसिले मसिगी सरुक अमा ओइना बिष्णुपुर डिस्ट्रिक्ट थमनापोपिदा रेवेन्यू सेक्शन की सर्कल मंडल केएस प्रमो CAF एंड PD की DSO S सिंगजित अमदे अतै ऑफिशियल सिंगना ngankhalawi ग्राम पंचायत की थमनापोपी मार्केट सेता थमनापोपी मनिंग लेकाइदगी सना हनबिगा उनादुना लेंगाकना करी पीरे फंगलबना करी अवाद अपाना करी लेबगे हंगबदा उजाला स्कीम की मखादा गैस फंगले मसी ग्याम नुंगाई अदुना लेंगाक अमदी चेनबी चोंगबिरिबा मेंबर अमदी प्रधान बुथागली हाइखी थमनापोपी मखा लेकाइदगी नौबगा उनादुना लेंगाकना पीरिबा थौरांगसिंग फंगलब्रा हंकी PMAY PMGKY अमसुंग CMHT की कार्ड सिंह पाइरे अमदी मसिगी कानबा फंगले हाइखे खोंगचत अदुगी सरुक अमा ओइना इमा इवेंट अहल नहा कया NCT अमदी TB की नोडल ऑफिसर डॉक्टर रेशमा सोगाइजम अमदी मागी स्टाफ सिंगना TB की टेस्ट तौबगा लोइनना हाइपरटेंशन अमदी डायबिटीज की टेस्ट तौकी फुवालादसु मियाम उनदुना पीरिबा कयासी फंगलब्रा येंगसिनबगा लोइनना अना लायेंगी थबकसु पाइखतुना मियामदा कानबा पीखी प्रधानमंत्री आवास योजना स्कीम की मखादा युम साबक फंगजरे प्रधानमंत्री जन गरीब कल्याण योजना हाइबसिगी मखादा मियामना नापसाका को सिंग चांगना फंगिरी को गैस थोंगलिबा इमुंगसिंगदा सरकारना उजाला स्कीम हाइना मले सिगी मखादा गैस कनेक्शन पी हाइबसि मरी लेनबा मनांग नकदा लेबा गैस एजेंसी चलगा इसागी डॉक्यूमेंट ताजिन बिरो अदो लबी गैस थोंगबदगी नुआइरे को बेकु थांगमा थांगरे अदो थले इथां लोइनमक नंगरे मसी पुनमक नुआइरो सरकार मगी पी मसी कोनी से कनारे पी से सरकार गलती बतारे अदो अपन मेंबर प्रधान हौजे अरोइबदा मरोइबा पाउ अमुहना पिजरी हौकिबा ऑगस्ट 3 तगी कोकोमिना मणिपुर लेंगापु सोशल बॉयकॉट तौदुना लाकपदु ngasiदगी हांदोखरे कोकोमिगी टीम का सिगेम बिरेन गा उनादुना NRC गाउना मरु ओइबा हिरमसिंगदा वाखनखरे मतम कुइना लंबी सेंबी दबदगी नेशनल हाईवे 37 इम्फाल जुरी लंबी मतम कक्तना थिंगजिनखरे गाड़ी चथोक ससिन याहनकिद्रे कुकी कुन सिंगना क्वेश्चन लेरिबा यारिपोक नोंगब्रामदगी स्टेट फोर्स लौथोकपा यारोय हाइना पुलिस की केम की गेटा खुंजा सिंगना फमजिनदुना खोंजंग चंगसिनख्रे अमदी रेलिप केम सिंगदा लेरिबा स्कूल अमदी कॉलेज माइरोय सिंगी फॉर्म फिलअप तौबदा फी लौररोय हाइना एजुकेशन मिनिस्टर ना SSUM दा थाजबा पिरकले हाइना SSUM की प्रेसिडेंट फोंगदोखरे ngasi oina notice window na sandok jaba numidangi manipuri paw matang asida losinjare mideng tabiribasingbu amuka hana khurumjare